Peace agreement taunariba Pambei na luchingba Unlf ki Chief of Army yauna punna miyoi ahum NIA na fazin kiba adu maral leitrabade thadoraknaba state lainga ki maikai center da khanghankhre haina Chief Minister N Biren na phongdorakle wafam asi Imphal East ki nongmai chingda Tourism Department gi makhada saba State Institute of Hotel Management sangaba gi thauram loiraba matungda paumi sing na hangbagi wahangi pau khumpiraduna Chief Minister na phongdorakibane Chief Minister na makha taraduna India lainga ka peace talk taunariba Pambei na chingba Unlf ki miyoi ahumbo NIA na ngarang fazin kiba adu kari maram gino haiba chapchaba khangba ngamdre confirm oidaba paw amagi matung inna makhoi sing ase Manipur gi mapanda case kharaga mari lainana pubani hairi masimak kayam chumbano natraga chumdabano haiba khangba ngamdri haina phongdorakhe loinana peace talk ase yamna wana matam changna taunakibane maram aduna peace talk taunariba kanglopa magi miyoi sing faba amatamda state laingakta information hana piramnabasu state ki maikai center da haikre haire fazin kiba sing asina mara lairamba natraga ground rule thugairamba taragadi khangdre haiba wafam thamladuna makhoigi mara laitaba oiragadi peace talk ningthina chathaba yanaba fazin ki basing thadorakna bahai kre haina phongdorakhe amaromda lakadawriba lok sabha election asida miyamna Chief Minister N Biren asi mikhal thengnaraba yai haina ngangnariba asi achumba wafam la haina paumi singna Chief Minister da hangbada Chief Minister na ishwarna kari tamlakpa yengminasi haina nokfe tawduna paukhum pirakhe Peace talk ta leibani adu kramai tong na tawbuno haibado ekoi ngarang dagi ekoi yam kana honari ado ekoi nasu hujikti ai hai khre karigumba peace talk si yam wana porokna bo khona khibani sahi ani hum sangna ado karigumba kana gumba ekoi gi sidagi peace talk ta leiba kangbu sing phaba punba tawgadaba leiragadi aingonda hana information pio aduga karino edu khanaraga tawsi adu mara leiramba hoi ground rule thugairamba kaige leiragasu kaino da khoi da pio ani kan honari ado atai makhata na atai dadi tawgunu tawba taragasu tawge haragasu ekoi da hana information pira kana moigi kari tawguno da hana identify tawngasi haidana dumaina haina gari moi phari basigi exact maram karino haibasi ekoi huji khangba ngamdri ado moina haibada some outside area da Kolkata gumbada port khara generamba leibaini hai how far it correct or not but aduga state ki manungi oiba port dai moida yam kana central leaders in dai thamgre makha tabada hujiki leiba potusu mara lemdragadi hadong no bohona bio